ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯁꯤꯗ ꯈꯤꯟꯅꯕ ꯆꯀꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨ ꯆꯀꯥ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏ ꯃꯌꯥꯝ ꯇ꯭ꯔꯥꯟꯁꯖꯔꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦꯕꯀꯣ ꯌꯦꯡꯉꯣ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦ ꯉꯥꯟꯊꯣꯔꯛꯑꯦ ꯄꯨꯔꯥ ꯉꯁꯤꯗꯤ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯅꯤ ꯅꯍꯥꯟꯗꯤ ꯅꯣꯡ ꯆꯨꯕꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯁꯥꯒꯠꯄ ꯍꯧꯔꯛꯑꯅꯤ ꯑꯗꯣ ꯅꯍꯥꯟꯗꯩ ꯁꯨꯕ ꯐꯨꯔꯤꯠꯅꯦꯕꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯪꯗ꯭ꯔꯤ ꯆꯣꯠꯂꯤ ꯈꯔ ꯆꯣꯠꯂꯦꯕꯀꯣ ꯑꯗꯨꯁꯨ ꯂꯩꯁꯜꯂꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯖꯗꯕꯅꯤꯅ ꯁꯤꯅ ꯁꯨꯝ ꯇꯧ ꯇꯥꯏꯅꯤ ꯎꯄꯥꯏ ꯇꯥꯏ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯒꯁꯦ ꯌꯦꯡꯕꯤꯌꯣ ꯌꯦꯁ ꯃꯌꯥꯝ ꯑꯗꯣ ꯃꯅꯤꯡꯗ ꯂꯩꯔꯤꯁꯤ ꯎꯔꯕ꯭ꯔꯥ ꯊꯩꯕꯣꯡ ꯃꯌꯥꯝ ꯄꯥꯜꯂꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯌꯥꯝ ꯄꯥꯜꯂꯤ ꯊꯩꯕꯣꯡ ꯋꯥꯎ ꯆꯈꯥꯏꯕꯒ ꯌꯥꯎꯔꯦ ꯃꯨꯟꯅꯕ ꯌꯦꯡꯁꯤ ꯃꯨꯟꯗ꯭ꯔꯤꯌꯦ ꯁꯤꯗꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯃꯌꯥꯝ ꯑꯗꯨ ꯃꯨꯜꯂꯀꯥꯟꯗ ꯑꯩ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯆꯥꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯌꯥꯝ ꯍꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯁꯤꯡ ꯂꯥꯛꯑꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯁꯥꯔꯁꯤꯡ ꯀꯣꯏꯔꯨꯁꯦ ꯂꯥꯛꯑꯦ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯁꯀꯣꯔꯒ ꯂꯪꯀꯥꯔꯣꯝꯗ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯇꯥꯡꯁꯤꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯨꯖꯥꯏꯒꯤ ꯃꯐꯝꯗꯅꯦꯕ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯑꯗꯣ ꯑꯁꯤ ꯑꯩꯈꯣꯏ ꯍꯨꯖꯥꯏꯁꯤꯒ ꯂꯩꯔꯤꯃꯤꯅꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯁꯨꯝ ꯎꯠꯆꯔꯛꯀꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯁꯨꯝ ꯆꯠꯂ ꯁꯨꯝ ꯎꯠꯆꯔꯛꯀꯅꯤ ꯑꯦꯟ ꯔꯦꯗꯤ ꯄꯥꯔꯇꯤꯖꯤꯌꯣ ꯌꯦꯁ ꯑꯩꯈꯣꯏ ꯁꯥꯔ ꯃꯌꯥꯝ ꯂꯩꯌꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯊꯪ ꯋꯦꯜꯀꯝ ꯇꯨ ꯒꯣꯔꯅꯒꯔ ꯋꯦꯜꯀꯝ ꯇꯨ MBB ꯚꯥꯏꯁ ꯌꯥꯝ ꯆꯠꯁꯦ ꯃꯣꯏ ꯀꯥꯏ ꯄꯨꯕ ꯑꯗꯣ ꯃꯌꯥꯝ ꯎꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯅꯦꯕꯀꯣ ꯆꯠꯂꯁꯤ ꯑꯗꯣ ꯉꯁꯤꯁꯦ ꯐꯥꯗꯔ ꯗꯦ ꯅꯨꯃꯤꯠꯁꯨꯅꯤ ꯍꯦꯄꯤ ꯐꯥꯗꯔ ꯗꯦ ꯃꯌꯥꯝꯕꯨ ꯑꯗꯣ ꯆꯠꯂꯁꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯅꯨꯄꯥꯁꯤ ꯀꯞꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯊꯃꯣꯏꯒ ꯀꯥꯏꯔꯕ ꯀꯩꯅꯣ ꯊꯃꯣꯏ ꯀꯥꯏꯔꯕ ꯊꯃꯣꯏ ꯀꯥꯏꯔꯦ 이씨 나더래 ꯕꯥꯏ ꯕꯥꯏ ꯍꯤꯗꯛ ꯆꯥꯎ ꯃꯌꯥꯝ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯛꯏ ꯃꯐꯝꯁꯦ ꯏꯁꯤꯡꯅ ꯂꯣꯏ ꯊꯨꯝꯈ꯭ꯔꯦꯕꯀꯣ ꯍꯥꯟꯅꯗꯤ ꯊꯨꯝꯃꯝꯗꯕꯅꯤ ꯏꯁꯤꯡꯐꯥꯎ ꯎꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯂꯣꯏ ꯊꯨꯝꯈ꯭ꯔꯦ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯐꯝꯁꯦ ꯎꯕꯗꯀꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯏꯁꯤꯡ ꯎꯕ ꯐꯪꯗꯦ ꯑꯁꯣꯝꯗꯅ ꯏꯁꯤꯡꯅ ꯂꯣꯏ ꯇꯨꯔꯦꯟ ꯑꯣꯟꯈ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯆꯦꯟꯕ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯔꯤꯚꯔꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨꯗꯣ ꯌꯦꯡꯉꯨꯗꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯐꯝꯁꯦ ꯂꯣꯏ ꯇꯨꯔꯦꯟ ꯑꯣꯟꯈ꯭ꯔꯦꯕꯀꯣ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯕꯅꯤ ꯑꯗꯣ ꯁꯤꯗ ꯇꯨꯔꯦꯟ ꯑꯃꯗꯤ ꯂꯩꯔꯝꯅꯤꯀꯣ ꯍꯣꯏ ꯇꯨꯔꯦꯟ ꯅꯠꯇꯦ ꯂꯧꯕꯨꯛ ꯑꯣꯏꯔꯝꯃꯤꯅꯤ ꯁꯤꯗ ꯑꯗꯣ ꯂꯧꯕꯨꯛꯁꯦ ꯂꯣꯏ ꯇꯨꯔꯦꯟ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯁꯣꯝ ꯄꯥꯝ ꯌꯥꯎꯗꯅ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯄꯥꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯄꯝꯆꯔ ꯑꯣꯏꯔ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯄꯥꯝ ꯌꯥꯎꯗꯅ ꯂꯣꯏ ꯇꯥꯔꯦ ꯉꯁꯤꯗꯤ ꯏꯟꯕ ꯅꯪ ꯇꯥꯔꯦ ꯁꯟꯗꯦ ꯔꯥꯏꯠ ꯈꯇꯝ ꯑꯗꯨꯅꯤ ꯒꯥꯔꯤ ꯁꯤ ꯆꯪꯈ꯭ꯔꯦ ꯑꯗꯣ সাইকেলের স্পোক নাই তা এটা না খোলাটা ভালো হইব না কিতা না এটা খোলা লাগবে তো খুললে ফার্ম যাইব কি তো ফার্ম তো গেছে গিয়া হ্যাঁ গেছে পাম খোলা লাগবে না করলে এখানে সব কেউ বেকার করলি সিধা করো দেখান মাই সিধা করো সুবিধা না ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯔꯣꯗ ꯁꯤꯅꯦꯕ ꯆꯪꯉꯝꯃꯤꯁꯦ ꯒꯥꯔꯤ ꯆꯀꯥꯁꯤꯗ ꯂꯣꯏ ꯆꯪꯉꯝꯃꯦ ꯑꯗꯣ ꯑꯩ ꯈꯨꯠꯁꯦ ꯑꯃꯨꯛ ꯂꯣꯏ ꯆꯦꯛꯈꯥꯏꯔꯦꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯐꯗꯣꯏꯅꯣ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯀꯥꯁꯦ ꯄꯨꯔꯛꯑꯦꯕ ꯀꯩ ꯍꯥꯏꯕ ꯑꯩ ꯊꯧꯕꯗꯗꯤ ꯀꯥꯏ ꯆꯩ ꯆꯥꯏꯔꯣ ꯅꯪ ꯊꯧ ꯍꯥꯏꯅꯗ꯭ꯔꯣ ꯎꯁ ꯀꯥꯏ ꯃꯌꯥꯝ ꯆꯀꯥ ꯄꯨꯔꯛꯑꯦ ꯆꯀꯥꯁꯦ ꯉꯁꯥꯏ ꯍꯨꯔꯥꯜꯂꯨꯕꯅꯤ ꯃꯥꯅ ꯍꯨꯔꯥꯜꯂꯨꯏꯅꯤ এই হুড়ালো ꯑꯃꯨꯛ ꯄꯨꯔꯛꯈꯤꯗꯧꯔꯕ ꯈꯪꯗꯦ ꯌꯣꯟ ꯆꯤꯠꯇ꯭ꯔꯕ ꯀꯩꯅꯣ ꯑꯗꯣ ꯉꯁꯤꯒꯤ ꯁꯟꯗꯦ ꯔꯥꯏꯠꯁꯤꯗꯤ ꯂꯣꯏꯅ ꯕꯦꯀꯥꯔ ꯇꯥꯔꯦ ꯀꯩꯁꯨꯝ ꯀꯥꯟꯅꯍꯧꯗ꯭ꯔꯦꯕ ꯃꯇꯝꯗꯣ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯣ ꯑꯁꯤ ꯄꯥꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯃꯈꯥ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯥꯔꯤ ꯁꯦꯝꯕ ꯂꯣꯏꯅ ꯑꯃꯨꯛ ꯀꯣꯏꯕ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯁꯦ ꯂꯥꯛꯄꯅꯤ ꯂꯪꯀꯥ ꯁꯥꯏꯗꯠꯇꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯂꯥꯛꯏ ꯃꯐꯝꯁꯤꯅ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯅꯦ ꯑꯗꯣ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯟ ꯑꯁꯤꯗꯁꯨ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯊꯦꯡꯅꯖꯔꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯎꯔꯦꯅꯁꯦ ꯃꯌꯥꯝ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯦ ꯏꯁꯤꯡ ꯉꯛꯇꯅꯦꯕ ꯁꯤ ꯃꯐꯝꯗ ꯂꯧꯕꯨꯛ ꯑꯣꯏꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯠꯇ ꯂꯩꯔꯤꯁꯦ ꯁꯤꯅ ꯃꯩꯇꯩ ꯈꯨꯟꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯅꯤꯡꯁꯤꯅ ꯂꯝꯕꯤꯅꯦꯕ ꯁꯤꯗꯁꯨ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯃꯩꯇꯩ ꯈꯨꯟꯁꯨ ꯊꯨꯝꯕꯗ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯀꯩ ꯑꯣꯏꯔꯀꯥꯟꯗ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯄꯝꯆꯔ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯪꯀꯥ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯄꯝꯆꯔ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯣ
ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯄꯝꯆꯔ ꯃꯦꯟꯕ ꯃꯤ ꯑꯃꯨꯛ ꯊꯤꯕ ꯑꯃꯨꯛ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯂꯨꯄꯥ 150 ꯄꯤꯔꯒ ꯄꯝꯆꯔ ꯃꯦꯟꯂꯛꯄꯅꯦ ꯑꯗꯣ पंचर हो गया फिर से पंचर हो रहे ꯃꯌꯥꯝ ꯄꯝꯆꯔ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯄꯝꯆꯔ ꯃꯦꯟꯅꯕ ꯃꯤ ꯊꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯊꯤꯔꯛꯏꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯪꯗ꯭ꯔꯦꯕ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯪꯀꯥꯗ ꯕ꯭ꯂꯨꯝ ꯃꯥꯔꯀꯦꯠꯇꯅꯦꯕꯀꯣ ꯃꯅꯤꯡꯗ ꯗꯨꯀꯥꯟ ꯃꯌꯥꯝ ꯐꯝꯃꯤꯁꯨꯕ ꯁꯤꯗꯁꯨ ꯐꯝꯃꯤꯁꯨꯕ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯗꯤ ꯏꯁꯤꯡ ꯃꯌꯥꯝ ꯆꯥꯎꯔꯦ ꯁꯣꯝ ꯁꯥꯏꯗꯇꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯉꯥ ꯃꯌꯥꯝ ꯐꯥꯅꯔꯤ ꯑꯗꯣ ꯏꯁꯤꯡ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤꯁꯦ ꯃꯩꯇꯩ ꯈꯨꯟꯅꯦꯕꯀꯣ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯅꯦ ꯑꯗꯣ ꯌꯨꯝꯕꯨꯗꯤ ꯊꯨꯝꯗꯦ ꯁꯣꯝꯗ ꯂꯧꯕꯨꯛꯇꯤ ꯂꯣꯏ ꯊꯨꯝꯈ꯭ꯔꯦꯕ ꯉꯥꯁꯨ ꯃꯌꯥꯝ ꯐꯥꯅꯔꯤ ꯌꯦꯡꯉꯣ ꯁꯣꯝ ꯁꯥꯏꯗꯁꯨ ꯌꯦꯡꯉꯣꯗꯣ ꯑꯗꯨꯒ ꯑꯁꯤꯅ ꯂꯝꯃꯦꯟꯅꯤ ꯁꯣꯝ ꯆꯨꯝ ꯆꯠꯈ꯭ꯔꯒꯅ ꯂꯪꯀꯥ ꯃꯦꯟ ꯇꯥꯎꯟ ꯐꯪꯗꯣꯏꯅꯦꯕ ꯑꯗꯣ ꯉꯥꯁꯦ ꯁꯣꯝꯗꯁꯨ ꯐꯥꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯐꯥꯅꯔꯤ কত ধরছে কাকু কত ধরছে মাছ কত ধরছে ধরছে নানি हजिक उपाय लेते चल तारे हजिक फना थाम न हजिक सुमाइना कंडीशन हजिक जाउता मेन मार्केट अदो ये अप्रोक्सीमेट 3 किलोमीटर अप्रोक्सीमेट दम लेगदा 3-4 किलोमीटर दम लेगो जाद्रेबा से गाइसे मैम अदो उपाय लेते पम्पचर ओइबा गाइदो पुरागा आदे दुकान से असी दुकान से का कोई चक्का से सिंदोकबगी हाइनरेबको अदो ngasi राइट से यामसु अवाबा नंगे अदुगा सोमदा मार्केट सिना लंका मार्केट नेबको अदो मैम हजि कोई गाड़ी सेवन पीगरे अदुगा होजि किनोम चागे लाकपनि सि होटल सिदा कई चादनो मैम आइगा लागमिने बसें असि मैम कोनो लोग से अखोया आइगा लाइबा मी गिगा लोय वानरे अदु चले एउते गेम चागे मैम दो सनागी ngasi से मुपांग हमसु दम तौरतो दम यंगमिनासि अदो सामना पार्टी जो मैं दम तौगियो मा वारे जब वाना समझा वीडियो नहीं थमोगे से काय रे ngasi वीडियो से मुझे मैम सपोर्ट तोबिरो मो सिदि याम वारेबको एउते सु गेम चागे si अदो दोनि मैम गिनियानि तौगदा को जामना होजाइ से matang thingna re होजाइ से मैम द उच्चे खनबनेबको खोय होजाइ द तारो मैदै सिंजे कमाया हिंगी कोली अदो हिंगोय उटके तौबने अदो ngasi adum मैदै ताबा खुनजिंसे अदे उलटके तौबनेबको इसिंग चावबसिगा ओइनानाको अदो गाड़ी सु यारक्तरे अदो वीडियो अखोय खला लाकबदो अदुसु ओइदरे ngasi सावे दे मैम मजा आएगा रे आज तो जगह जगह जो फर्क का जो जगह जगह है सभी को दिखाने के लिए मतलब आए थे हम लोग तो आज हम लोग ये खाएगा हम लोग को रोटी सब्जी और अचार नसीब खराब है नहीं बोलूंगा मैं क्योंकि दो नागा मोरिस मेरा गाड़ी चलो किया जो इन लोग भी जो मेरे साथ जो आया हुआ है इन लोग है अदो मैम चैनल वीडियो से बताएंगे सुंदर वीडियो नो लाइक तो कमेंट सब्सक्राइब सब मैम दो बेल आइकन ऑन तो मतलब वीडियो थांगलकदा नोटिफिकेशन लाकनबको तन चैनल बा तो तन हवली ओके अहम चूरे बा ब्रो साहे मैं नंदी कैब जुना अनि एसके ये सोमदा मादि नंदी कैब जुबो मादि सिगा अहम सुदोनी अहम ओके ददि सोमदा दि नंदी अहम रा मैम बाय बाय